Russia mati Ukraine ki war ase loibagi condition da yorabani adubu amuk ka handura hana ki mafam da chatkhre means hana ki kum war sokna khre handak marak sida Trump ki hotna jamal dagi development amati oikrabani Russia na yakre madudi hingbada changba yamna important oiba mafam sing da attack tawna daba haiduna Ukraine da su tawdaba Russia da tawdaba suppose Black Sea da jahaz sing attack tawdaba masida poche putok pusin tawri country mayam gi event Ukraine gi Russia ke su masih tahu dapat masih Russia na yaki amasung Ukraine su yaki plus infrastructure sing tugai dapat actually Putin war se peace lom da purak lagi khalura pani hain report sing da hai adu bu cert ani ahum tang ni tham ki base adu bu Zelensky na yaning ki da bani biri biri lole makoi masen gi marakta Ukraine manungda madu Putin ko pam se kari no kaina Russia amati Putin ki mathakta thajadaba Ukraine ki mising na Russia mati Putin ki plan punamakta makoi mathakta actually sukta hek thachak hite maram asina Russia sauki bani Putin sauki bani aduna Houjikki Hannagum amuk thomgaina bahukre Ukraine na su Russia da drone ke thajili Kursk region da Sujja hai mafam da Ukraine ki drone na yanwa kanna so open token ki masida oil refinery amoda Kursk ta akan ba war su chathari akan ba drone hamla su Kursk ta Ukraine ke kalum tawi Ukraine ki force hojik su course ke complete sengdoktri kap dari sok dari Ukraine su lai bati lai ti he makoi siam kan sok nai makoi ti sire ke nare ke hai baki mong dani sok nare libese maramatuna hojik mafam kaya da attack tawnari Ukraine di attack tawki gani amasung Ukraine bu yaba kanglup sen ka khulai ka mateng su pangni maram di Ukraine ki mafam kaya hojik Russia ki khut sat khre already sat khre amati lan thum ki oil ki koila ki important mafam sing su Russia na mun khre madagi kana bu phukpa ukre lawduna puden satpa ukre aduna Ukraine yamna makka sauningi Russia ki mathakta aduna makoi surrender karamna tawkani wari lukraponi amasung Ukraine surrender tawdrisa masiki wari yamna lay maramti makoi gi loss after loss ni Ukraine chakle se yami adubu makoi na jit tawbada NATO da changani laknarubato aduna awaba si takibani ngasi ngarangi paw matungina sumna hai Ukraine da Russia da drone hamla tawduna mafam kaya aso open token kibagi reply wena Russia na gasi Ukraine ki Sumi city mai hoduna chak ki mong da attack to silaki masi report sing na hai Kyiv city da su drone na yamna akan ba explosion kaya ohen ki amasung Kharkiv ko ba mafam da su mai chak pagi opam mention tawri Kharkiv ka hari se Ukraine ki second largest city ni am chor mafam ni Zelensky ki wakalon Putin na ukre khangkre Zelensky amati ma ki favor da lai ripa Europe ki team su Russia ka thengai na basin ning halloi hai po wakalon am lai hai si Ukraine ki sokri ba mangkriba takriba asumna Russia da su sokon ba pamli amasung Russia na lawkraba sing handuna lusin ba pamli hai se Putin ukre amasung madugi makha pona makoi hojik thabak surak libani aduna Putin gi order kan khre handak marak se Ukraine gi plan pura makte failure to hai ba gi order taw thaki hoki ba 24 March tagi Ukraine ki attack su yamna kankat kre sha manungda aduka Russia ki reply su madu ki double ni oireklise Ukraine ki force sing ki claim ni makoina Russia ki crash hoarder haribo mafam asida destruction to bungam ki masiga loina front line da Russian force ki thigana singda attack tawduna makhoi gi so aso open kaya nangan ki samna haribo ta hojik su country ani sigi war ase angak pa phangni chathari haibi yai so war asigi durability yamna yamsilakle ngasi ga kona 1127 days phakre ngasi ki fresh report ki matungin asumna hai Ukraine ki second largest city Kharkiv asida ngasi drone kya da Russia na thajil aduga maduna uhen ke ba damage ki chang considerable ni hairi mi mapan injure oi ki wafam si Ukraine ki emergency service na su yara wafam ni makoi na phongdurak pani masiga corona Ukraine ki deni pro ko wafam si da su Russia ki attack laki but casualty ki wa haidi lan asida pha ki ba Ukraine ki force tara in thoi ngasi Russia ki court na makoi se na handagi jail da tharampani adupu verdict ama aroi buai lak don lerambani adupu Russia court na makoi tara in thoi se long term jail da Russia da leiba mathau tani haidra masi while bichara ma thamkre masi sathi na chakraba Ukraine ki maikai da adugumba wafam amani maram di hairiba makoi tara in thoi ase masi Russia against akan ba war song ramba mati Russia ki sok na ba pan na ba silam bani na makoi se long time
lifetime makhoi ase Russia gi jail da taragani masi gi maram de Ukraine am asaw bani amasung makhoi gi mayum makai gi mi sing disu asak pare amrom de Ukraine military na hai makhoi gi air defense unit na 117 Russia ki drone taji laki masidi ki 56 amati intercept tauki amrom da Russia Ukraine ki border Belgorod Ukraine illegally mine phumma madagi Russia ki TV reporter Anna Parko Feba Kopi ama sikre hai loina mak chabina ba cameraman suyam satira sok pagwa mention tori so masipur ma aside khangmamni adi Russia am Ukraine ki war se lepagi ama sumai ceasefire on thok tuna santi da lakpagi phibam ti Houjikki position pau ute